ꯅ ꯇꯧꯅꯔꯤꯖꯣ ꯍꯤꯞ ꯍꯤꯞꯅ ꯁꯤꯗꯁꯨ ꯑꯃ ꯃꯃꯥꯒꯤ ꯇꯝꯕꯥꯛꯇ ꯍꯤꯞꯄꯒ ꯃꯃꯥꯒꯤ ꯇꯝꯕꯥꯛꯇ ꯑꯃ ꯍꯤꯞꯄꯒ ꯇꯧꯔꯤꯁꯕꯁꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯂꯥꯛ ꯊꯔꯣꯏ ꯑꯝꯇꯅꯤꯁꯦ ꯊꯔꯣꯏ ꯇꯥꯔꯦ ꯁꯤꯒ ꯉꯁꯤꯗꯤ ꯅꯨꯡꯗꯥꯡꯗ ꯉꯥ ꯃꯔꯨꯝ ꯑꯣꯏꯅ ꯊꯣꯡꯉꯅꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯉꯥ ꯃꯔꯨꯝꯅꯤ ꯑꯗꯣ ꯈꯔ ꯑꯃꯗꯤ ꯕꯣꯔꯥ ꯍꯧꯔꯦꯕꯀꯣ ꯁꯤꯅ ꯍꯤꯟꯖꯥꯡ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯈꯔ ꯑꯃ ꯕꯣꯔꯥ ꯍꯧꯔꯦ ꯄꯤꯁ ꯄꯤꯁ ꯀꯛꯊꯠꯅ ꯊꯝꯃꯦꯕꯀꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯔꯥꯁꯦ ꯈꯔ ꯊꯦꯡꯅ ꯊꯣꯡꯖꯤꯜꯂꯦ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥ ꯎꯅ ꯆꯠꯄ ꯅꯨꯃꯤꯠ ꯇꯥꯔꯦꯕꯀꯣ ꯄꯦꯔꯦꯟꯁ ꯗꯦ ꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯁꯦ ꯉꯥ ꯃꯔꯨꯝ ꯊꯣꯡꯕꯅꯦꯕꯀꯣ ꯉꯥ ꯃꯔꯨꯝꯁꯤ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯣ ꯉꯥ ꯃꯔꯨꯝ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯕꯤꯔꯒꯦ ꯇꯧꯕꯅꯦꯕ ꯑꯌꯨꯛꯇ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯊꯣꯡꯖꯤꯜꯂꯦ ꯑꯗꯨꯒ ꯆꯥꯛꯁꯨ ꯁꯨꯝꯕ ꯀꯥꯝꯃꯦꯕꯀꯣ ꯑꯌꯨꯛ ꯍꯥꯏꯗꯤ ꯈꯔ ꯊꯦꯡꯅ ꯇꯧꯅꯩꯗꯤ ꯑꯗꯨꯝ ꯊꯣꯡꯉꯦꯕꯀꯣ ꯃꯥꯒꯤꯁꯨ ꯍꯣꯔꯦꯟ ꯆꯥꯕꯗ ꯑꯗꯨꯝ ꯆꯞ ꯆꯥꯅꯕ ꯍꯥꯏꯅ ꯑꯗꯣ ꯉꯁꯤꯗꯤ ꯅꯦꯟꯁꯤꯁꯨ ꯄꯨꯕꯤꯅꯤ ꯃꯥꯁꯨ ꯆꯠꯀꯦ ꯍꯥꯏ ꯇꯥꯇꯣ ꯃꯅꯥꯛꯇ ꯂꯣꯏꯅ ꯂꯩꯌꯦꯕꯀꯣ ꯏꯟꯖꯥꯡ ꯍꯥꯞꯄꯒꯤ ꯁꯤꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯦꯒꯤ ꯈꯔ ꯑꯃꯨꯛ ꯍꯧꯕꯤꯔꯦ ꯍꯣꯔꯦꯟ ꯆꯥꯛ ꯆꯥ ꯂꯣꯏꯔ ꯅꯨꯡꯊꯤꯟꯗ ꯔꯨꯝ ꯃꯅꯨꯡꯗ ꯆꯥꯕꯒꯤꯀꯣ ꯑꯗꯨꯒ ꯆꯥꯛ ꯂꯣꯏꯔ ꯆꯥꯔꯗꯤ ꯆꯥꯔꯦ ꯔꯨꯝ ꯃꯅꯨꯡꯗ ꯆꯥꯕꯒꯤ ꯇꯣꯉꯥꯟꯅ ꯃꯦꯒꯤ ꯈꯔ ꯑꯃꯨꯛ ꯍꯧꯕꯤꯔꯦ ꯃꯌꯥꯝ ꯑꯗꯨ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯇꯤꯐꯤꯟꯗ ꯍꯥꯞꯆꯤꯟ ꯈꯣꯠꯆꯟꯅ ꯀꯂꯥꯕꯤ ꯇꯧꯔꯅꯤ ꯑꯗꯩ ꯆꯠꯄꯒꯤ ꯑꯃꯨꯛ ꯇꯧꯔꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯌꯨꯛꯁꯦ ꯌꯥꯝ ꯂꯥꯡꯉꯦ ꯑꯗꯨ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯇꯤꯐꯤꯟꯗ ꯂꯣꯏꯅ ꯍꯥꯞꯆꯟꯅ ꯂꯣꯏꯔꯦꯕꯀꯣ ꯆꯥꯛ ꯈꯔꯒ ꯑꯗꯨ ꯍꯤꯟꯖꯥꯡꯒ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯉꯥ ꯃꯔꯨꯝꯁꯦ ꯇꯣꯉꯥꯟꯅ ꯑꯀꯪꯕ ꯐ꯭ꯔꯥꯏ ꯇꯧꯕ ꯈꯔ ꯑꯃꯈꯛ ꯍꯥꯞꯄꯤꯔꯦꯕ ꯍꯤꯟꯖꯥꯡꯒ ꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯁꯤꯒ ꯃꯦꯒꯤ ꯈꯔ ꯍꯣꯔꯦꯟ ꯃꯥꯅ ꯅꯨꯡꯊꯤꯟꯗ ꯆꯥꯅꯤꯡꯉꯁꯨ ꯆꯥꯛ ꯆꯥ ꯂꯣꯏꯔꯒ ꯀꯣꯟꯅ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯀꯣ ꯃꯥꯏ ꯍꯥꯎꯁꯇ ꯁꯨꯝ ꯆꯥꯔꯁꯨ ꯍꯥꯏꯅ ꯁꯤ ꯄꯤꯔꯝꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯑꯇꯣꯞꯄ ꯌꯨꯝꯒꯤ ꯑꯀꯨꯞ ꯑꯇꯥ ꯈꯔ ꯂꯣꯏꯁꯤꯟꯈꯤꯅꯤ ꯃꯥꯏꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯔꯝꯃꯒꯦ ꯑꯗꯨꯗꯒꯤ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯝ ꯆꯠꯅꯕ ꯇꯧꯔꯅꯦꯕꯀꯣ ꯃꯌꯥꯝ ꯆꯟꯅ ꯂꯣꯏꯔꯦ ꯅꯦꯟꯁꯤꯁꯨ ꯆꯠꯇꯩ ꯇꯧꯔꯤ ꯍꯥꯏ ꯇꯧꯔꯁꯤ ꯃꯆꯥ ꯇꯝꯕꯤ ꯑꯝꯇ ꯅꯪ ꯇꯥꯆꯧ ꯃꯅꯥꯛ ꯆꯠꯅꯤꯡꯕ꯭ꯔꯣ ꯍꯥ ꯆꯠꯅꯤꯡꯉꯦ ꯍꯥꯏꯔꯣ ꯑꯗꯨ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ ꯇꯧꯔꯤꯗꯣ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯑꯗꯣ ꯑꯣꯂꯥꯡꯉꯦ ꯍꯥꯏꯅ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯦꯠꯍꯜꯂꯦ ꯑꯗꯣ ꯆꯠꯂꯁꯤ ꯅꯠꯇ꯭ꯔꯥ ꯁꯣꯟ ꯌꯦꯡꯉꯧꯅꯦ ꯀꯔꯤ ꯊꯦꯝꯃꯤꯒꯦꯅꯦ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯐꯖꯅ ꯂꯩꯌꯨ ꯄꯄꯥꯗꯅꯦ ꯍꯥꯏꯔꯝꯃꯣ ꯄꯄꯥꯗꯁꯨ ꯂꯥꯛꯑꯣ ꯊꯣꯛꯑꯁꯦ ꯐꯖꯅ ꯂꯦꯞꯄꯨꯁꯦ ꯑꯩꯅ ꯁꯤꯗ ꯂꯩꯔꯦ ꯂꯣꯏꯁꯟꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯂꯣꯏꯁꯜꯂꯦ ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦꯀꯣ ꯃꯥ ꯅꯪꯗ꯭ꯔꯦ ꯆꯠꯅꯤꯡꯕꯅ ꯃꯕꯨꯡ ꯃꯅꯥꯛꯇ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯋꯦꯗꯔꯁꯤꯗꯤ ꯅꯨꯡꯁꯥꯁꯦ ꯑꯃꯨꯛ ꯁꯥꯏ ꯑꯃꯨꯛ ꯅꯨꯡꯊꯤ ꯃꯪꯉꯤ ꯀꯃꯥꯏꯅ ꯇꯧꯗꯕ ꯑꯗꯨꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯠ ꯀꯔꯤ ꯈꯔ ꯁꯤꯠꯂꯤ ꯑꯥꯗ ꯃꯣꯏ ꯂꯥꯛꯏ ꯃꯐꯝꯁꯦ ꯑꯩ ꯐꯛꯁꯨ ꯄꯨꯔꯦ ꯆꯥꯅ ꯊꯛꯅꯕꯁꯨ ꯁꯦ ꯄꯨꯔꯦ ꯃꯐꯝ ꯆꯥꯗ ꯂꯥꯛꯏ ꯃꯅꯤꯡꯗ ꯑꯗꯩ ꯄꯨꯟꯅ ꯑꯥꯗ ꯂꯥꯛꯏ ꯂꯥꯛꯑꯣ ꯍꯩꯖꯤꯜꯂ ꯂꯥꯛꯑꯦ
ꯃꯥꯁꯤ ꯏꯁꯤꯡꯁꯤꯡꯗꯣ ꯂꯣꯏ ꯂꯥꯡꯊꯣꯛꯑꯦ ꯂꯥꯡꯊꯣꯛꯑꯒ ꯁꯤꯒ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯃꯥꯒꯤ ꯖꯣꯏꯁꯅꯥꯒꯤ ꯖꯦꯔꯨꯝ ꯈꯔ ꯑꯣꯏꯅ ꯊꯧꯔꯒ ꯄꯨꯕꯤꯒꯦ ꯇꯧꯕꯤꯔꯒ ꯉꯥꯏꯅ ꯂꯩꯔꯦꯕ ꯍꯧꯖꯤꯛꯀꯣ ꯑꯗꯣ ꯁꯤꯒ ꯃꯣꯏ ꯂꯧꯕꯨꯛꯁꯦ ꯁꯪꯒꯣꯛ ꯑꯣꯏꯅꯗꯤ ꯊꯧꯔꯁꯨ ꯌꯥꯝ ꯊꯨꯅ ꯂꯩꯌꯦꯕꯀꯣ ꯍꯦꯟꯒꯠꯂꯒ ꯊꯔꯣꯏ ꯆꯥꯝꯃꯅꯤꯁꯦ ꯑꯩꯅꯁꯨ ꯉꯔꯥꯡ ꯈꯔ ꯂꯩꯅ ꯄꯨꯔꯛꯑꯦꯕꯀꯣ ꯁꯦ ꯑꯆꯧ ꯃꯅꯥꯛꯇ ꯇꯣꯔꯦ ꯂꯥꯛꯑꯦ ꯌꯧꯔꯦ ꯄꯞ ꯊꯥꯔꯦ ꯑꯉꯥꯡꯁꯤꯡ ꯊꯥꯗꯣꯛꯅꯔꯦ ꯆꯪꯅꯔꯦ ꯑꯩꯈꯣꯏ ꯖꯣꯏꯁꯅꯥꯁꯨ ꯂꯥꯛꯑꯦꯗ ꯃꯥ ꯑꯁꯤ ꯐꯨꯔꯤꯠꯁꯤꯇ ꯂꯤꯠꯅ ꯑꯗꯨꯝ ꯂꯩꯔꯦꯕ ꯃꯥ ꯌꯥꯝ ꯄꯥꯝꯖꯔꯨꯔꯖꯥꯠꯅꯤ ꯗꯨꯀꯥꯟ ꯂꯥꯛꯑꯦ ꯅꯍꯥꯟ ꯊꯤꯜꯂꯝꯕ ꯅꯨꯃꯤꯠꯇꯩ ꯉꯁꯤ ꯎꯔꯤꯁꯤꯅꯤ ꯁꯤ ꯃꯊꯪ ꯃꯊꯪ ꯇꯧꯔ ꯂꯣꯏ ꯊꯥꯗꯣꯛꯅꯔꯦ ꯐꯣꯇꯣꯕꯤꯁꯨ ꯂꯥꯏꯗꯣ ꯀꯧꯕꯤꯔꯣꯗꯣ ꯑꯩꯈꯣꯏꯁꯨ ꯊꯥꯔꯦ ꯐꯝꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯥ ꯆꯥꯛ ꯆꯥꯅ ꯂꯣꯏꯔꯦ ꯄꯤꯖꯔꯦ ꯑꯗꯣ ꯃꯆꯥꯅꯨꯄꯤꯁꯨꯁꯦ ꯐꯝꯅ ꯂꯩꯔꯤꯁꯦ ꯃꯆꯥꯅꯨꯄꯤ ꯆꯥꯅꯤꯡꯉꯨꯅꯦ ꯑꯁꯝꯅ ꯑꯃ ꯁꯥꯡꯉꯦꯕ ꯏꯆꯥꯅꯨꯄꯤꯒꯤ ꯆꯠꯂꯒ ꯇꯧꯕ ꯃꯥꯅ ꯉꯥꯏꯍꯥꯛ ꯂꯩ ꯋꯥꯏ ꯂꯩꯕꯀꯥꯟꯗ ꯉꯥꯏꯍꯥꯛ ꯐꯝꯅ ꯂꯩꯔꯦ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝ ꯁꯤꯠꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯝꯕꯗ ꯏꯪꯉꯦ ꯉꯥꯏꯍꯥꯛ ꯅꯨꯡꯁꯥꯗꯤ ꯃꯄꯥꯟꯗ ꯐꯖꯅ ꯁꯥꯔꯦ ꯆꯠꯇꯦꯗ ꯅꯠꯇꯦ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯍꯥꯞꯄꯤꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯂꯩꯅꯔꯤꯁꯦ ꯍꯧꯖꯤꯛꯇ ꯊꯨꯡꯉꯕꯒꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯈꯔ ꯑꯃꯗꯤ ꯆꯥꯅꯕ ꯂꯣꯏꯅꯈ꯭ꯔꯦ ꯀꯔꯟ ꯂꯥꯛꯏꯔ ꯅꯨꯡꯁꯤꯠꯅ ꯂꯩꯍꯜꯂꯤꯔ ꯈꯪꯗꯦ ꯅꯨꯡꯁꯤꯠꯅ ꯂꯩꯔꯤ ꯃꯥꯜꯂꯦ ꯐꯦꯟꯁꯦ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯤꯠꯁꯦ ꯀꯌꯥꯝ ꯀꯟꯅ ꯁꯤꯠꯂꯤꯅꯣ ꯌꯦꯡꯉꯨꯁꯦ ꯐꯦꯟꯒ ꯂꯣꯏ ꯂꯩꯔꯦ ꯃꯊꯟꯇ ꯅꯨꯡꯁꯥ ꯁꯥꯕꯅ ꯈꯔ ꯑꯃ ꯁꯣꯝꯗ ꯆꯥꯅꯔꯦ ꯃꯣꯏꯁꯨ ꯀꯟꯅ ꯚꯤꯗꯤꯑꯣ ꯀꯟꯅ ꯂꯧꯅꯔꯤ ꯁꯣꯝꯗꯁꯨ ꯈꯔ ꯑꯃ ꯆꯥꯅꯔꯤ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯐꯝꯅ ꯂꯩꯔꯦ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯌꯥꯝ ꯃꯃꯥꯏꯗꯤ ꯊꯥꯗꯣꯛ ꯍꯧꯖꯤꯛꯁꯤ ꯂꯩꯌꯦꯕ ꯍꯧꯖꯤꯛꯁꯦ ꯀꯝꯕꯥꯖꯤꯡꯅ ꯉꯥꯡꯅ ꯃꯐꯝ ꯃꯟꯗꯧꯅ ꯂꯥꯛꯑꯦ ꯍꯥꯎꯁ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯍꯧꯏꯒꯦ ꯃꯥ ꯉꯥꯏꯍꯥꯛ ꯃꯣꯕꯥꯏꯜ ꯌꯦꯡꯈꯤꯗꯣꯔꯤ ꯃꯣꯕꯥꯏꯜꯒꯤꯅꯤ ꯑꯩ ꯅꯣꯡ ꯂꯥꯏ ꯆꯠꯂꯒꯦ ꯀꯅꯥ ꯑꯩ ꯅꯨꯄꯥꯁꯦ ꯍꯥꯏꯔꯣ ꯅꯨꯄꯥꯔꯦ ꯏꯟꯁꯥꯡ ꯊꯥꯡꯗꯣꯛꯈ꯭ꯔꯦ ꯇꯧꯅꯔꯤꯁꯦ ꯍꯤꯞ ꯍꯤꯞꯅ ꯁꯤꯗꯁꯨ ꯑꯃ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯍꯤꯞꯄꯒ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯑꯃ ꯍꯤꯞꯄꯒ ꯇꯧꯔꯤꯁꯦꯕꯁꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯥꯛꯏꯉꯩꯗ ꯁꯣꯝꯗꯁꯨ ꯑꯃ ꯉꯥꯏꯍꯥꯛ ꯅꯣꯡꯁꯨ ꯂꯥꯛꯏꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯁꯥꯕꯅ ꯍꯥꯏꯅꯤꯡꯉꯥꯏ ꯁꯥꯔꯦ ꯐꯖꯅ ꯁꯥꯔꯦꯀꯣ ꯉꯁꯤꯒꯤ ꯅꯨꯡꯁꯥꯁꯦ ꯍꯜꯂꯛꯑꯦ ꯌꯨꯝ ꯌꯧꯔꯦ ꯌꯧꯔꯦ ꯉꯁꯤ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯁꯟꯗꯥꯒꯤ ꯊꯕꯛꯀ ꯂꯣꯏꯔꯒ ꯏꯔꯨ ꯃꯥꯏꯊꯅ ꯀꯩꯀꯩ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯅꯨꯡꯊꯤꯟꯒꯤ ꯊꯣꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯃꯐꯝ ꯆꯥꯗ ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯅꯣꯡꯁꯤꯃꯨꯛ ꯂꯥꯛꯏꯁꯦ ꯉꯁꯥꯏ ꯁꯥꯔꯤꯕ ꯈꯨꯠꯁꯥꯗꯨꯒ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝꯁꯦ खरा इंधरेबा नुसित कान सिटकले सिटलामिना खरा इंगे नुसि सिलमदादि सिबु सिनिदा खरा कना तौरे लांगेना मा तौरिसब अदने नाम असिगे खुसाददि करी हानी सामनगिदना आई वीडियो सु सेम बनमद्रे साबनिना कमायना युमदा यौसिबा यौबाना तै चानुपाना मरोन ngahak leisi ngahak leigo ana duga ngahak dumana haibduga dum nuhaitna ngahak manaka dum leire adu phammi du sumanaka waibna sabaningidna duni ma'am yum yauramina haji khara wai sange ado khara di ingdare nusi su khara silabanina ma'am se nong su lai nong su dori ba kanam tawri ko nam se sida leire se nong lai se urba
Kumu sade ko nung ay swai sidi phajana mure sabagam sondana khara ngali sondana mure adu ningsi amuk sili amuk lepi amuk sili amuk lepi tawdana laire khadi ingthare ngasai dagi ko myam siga tharoi tai ni myam se ko mate kha lambi thoni bai ta kano tawna tawthong leiba mate se siga tharoi leidu siga tharoi leidu se myam tharoi tare du siga suraba tharoi ninga bim tani tharoi im tani se tharoi tare siga malam ga sitpire humbire se uraba myam hai hana nusi sitpire se myam haji thandagi nong sukan ki hona koi sari abako apana nong kanna churi se megi hona koi saminari ado myam ina tharoi poroko sida leire ado ngasi sina ninga bini labu ki tharoi doni abako hangina lai tharoi ni ado ngasi sina ninga bini tai maninga loina chokhaina loreba chapthale maning se ado je cham ge tawbani ngasi ningdang gi mathel se myam tharoi oina thongani ado wow myam mane nusigna lore aduga igi tharoi thongda sida leire sawgale myam sok tawbasu lore se sida leire myam hawda manbra igi hinjang se mutang ngai ko phajana mutang soroki sanu ko ado tap tap tani sawbadi hogale ado myam ngasige gi blog se tharoi thongba su loisale ado ngasige di dum swai se dum loisanjaraga next video da amunarasi tharoi thongba sem haw yengage myam sigidi bye bye